ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯆꯦꯟꯕꯤꯑꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯍꯅꯨꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯦ ꯂꯝꯕꯤ ꯆꯠꯂꯤꯕꯁꯤꯕꯨꯗꯤ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯇꯥꯒꯗꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯛ ꯈꯪꯏ ꯁꯟ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯅ ꯁꯟ ꯑꯗꯨꯕꯨ ꯂꯩꯆꯩꯗꯨꯅ ꯃꯅꯝ ꯑꯗꯨꯗ ꯊꯥꯗꯅ ꯆꯠꯂꯤ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯍꯨꯝꯂꯤ ꯍꯪꯆꯤꯠ ꯂꯥꯡꯅ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ ꯊꯥꯕꯜꯁꯨ ꯑꯗꯨꯃꯛ ꯃꯐꯔꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯅ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯈꯨꯜ ꯑꯃ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯂꯝꯂꯦ ꯂꯝꯍꯥꯡ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯩꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯁꯨꯃꯥꯏꯅ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯆꯠꯀꯗꯣꯔꯤꯕ꯭ꯔꯥꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯅ ꯍꯦꯜꯂꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯤꯟꯇꯣꯛꯄ ꯏꯃꯥꯅ ꯉꯁꯥꯏ ꯍꯤꯒꯥꯏ ꯌꯩꯕꯤꯔꯛꯄꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯏꯁꯥꯁꯤ ꯌꯥꯡꯂꯔꯕꯅꯤ ꯁꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯄꯜꯂꯒ ꯁꯟ ꯒꯥꯔꯤꯁꯤ ꯈꯥꯝꯗꯨꯅ ꯂꯩꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯅ ꯐꯒꯗꯧꯔꯤ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯧꯒꯠꯂꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯖꯜꯂꯤ ꯍꯥꯏꯔꯒ ꯁꯟ ꯑꯅꯤꯃꯛꯇꯨ ꯇꯞꯅ ꯁꯟ ꯒꯥꯔꯤꯗꯨꯗꯒꯤ ꯊꯥꯔꯒ ꯏꯔꯦꯟꯖꯅ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯅꯝꯕꯣ ꯊꯥꯕꯣ ꯄꯣꯠꯌꯣꯝ ꯐꯤꯌꯣꯝꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯀꯤꯁꯤ ꯑꯗꯨ ꯂꯧꯊꯣꯛꯂꯔꯤ ꯍꯥꯏꯔꯒ ꯁꯟ ꯒꯥꯔꯤꯗꯨꯒꯤ ꯄꯥꯈꯜ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯟꯁꯤꯡ ꯑꯗꯨꯅ ꯃꯣ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯨꯝꯂꯛꯂꯤ ꯈꯪꯄ꯭ꯔꯦꯛꯁꯨ ꯈꯪꯕꯅꯤ ꯈꯣꯡꯃꯩ ꯀꯔꯤꯒꯤ ꯁꯟꯅꯣꯅꯤ ꯃꯁꯤꯕꯨ ꯑꯁꯨꯝꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯈꯣꯡꯐꯝ ꯊꯣꯛꯄ꯭ꯔꯥꯅꯦ ꯀꯥꯟꯅꯗꯦ ꯁꯟ ꯑꯁꯦ ꯊꯧꯔꯤ ꯂꯤꯁꯥꯡꯁꯦ ꯍꯣꯏꯗ ꯃꯣꯏ ꯊꯣꯛꯐꯝ ꯂꯩꯖꯔꯁꯅꯨꯗ ꯊꯧꯔꯤ ꯂꯤꯁꯥꯡꯒ ꯊꯥꯕ ꯉꯝꯂꯔꯣꯏ ꯏꯁꯥꯁꯦ ꯋꯥꯅꯒ ꯋꯥꯕꯅꯤ ꯆꯩꯅꯥꯅꯒ ꯃꯔꯣꯟ ꯑꯃ ꯍꯦꯟꯖꯜꯂꯛꯄꯅꯤ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦꯗ ꯆꯥꯕ ꯆꯥꯗꯕ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯖꯅ ꯐꯤ ꯑꯗꯨ ꯊꯥꯔꯤ ꯍꯥꯏꯔꯒ ꯍꯤꯞꯊꯈ꯭ꯔꯦ ꯍꯤꯞꯊꯈꯤꯕꯒ ꯃꯍꯥꯛꯇꯤ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯈ꯭ꯔꯕ ꯑꯣꯏꯔꯦꯀꯣ ꯁꯟ ꯑꯅꯤꯃꯛꯇꯨꯅ ꯃꯍꯥꯛꯅ ꯊꯧꯔꯤ ꯂꯤꯁꯥꯡꯁꯨ ꯊꯥꯗꯕ ꯑꯗꯨꯃꯛ ꯃꯁꯥꯗꯨ ꯃꯅꯤꯡ ꯇꯝꯅ ꯊꯥꯗꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯟ ꯒꯥꯔꯤ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯈꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦꯗꯣ ꯃꯃꯩ ꯊꯪꯗꯗꯤ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯉꯥꯏꯍꯧꯔꯤ ꯁꯟꯗꯨꯅ ꯂꯥꯞꯊꯣꯛꯈꯤꯕꯗꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤꯕ ꯈꯣꯡꯃꯩ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛ ꯊꯥꯋꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯒ ꯃꯥꯜꯂꯨꯔꯤꯕꯅꯤ ꯁꯟ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯑꯀꯥꯡꯒ ꯋꯥ ꯆꯟꯉꯩ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯠ ꯑꯁꯤ ꯇꯩꯡꯂꯗꯅ ꯃꯁꯤꯗꯕꯨ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯔꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤ ꯅꯨꯡꯉꯥꯏꯈꯣꯅꯤ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ ꯁꯟ ꯑꯅꯤꯗꯨꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ ꯁꯟ ꯑꯅꯤꯗꯨꯗꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯃꯤ ꯑꯣꯏꯔꯗꯅ ꯀꯧꯅꯤꯁꯨ ꯅꯠꯇꯦ ꯁꯟꯒ ꯑꯣꯏꯔꯦ ꯀꯔꯝ ꯇꯧꯅꯤ ꯃꯃꯤꯠꯇꯨ ꯁꯥꯡꯗꯣꯛꯂꯦ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤ ꯎꯔꯦ ꯂꯥꯞꯅ ꯂꯝꯕꯤ ꯃꯄꯥꯜ ꯑꯁꯤꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯁꯣꯝꯗ ꯂꯝꯂꯦ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨꯗ ꯂꯥꯞꯅ ꯁꯟꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯅꯤꯈꯛ ꯃꯃꯩꯒ ꯐꯗ꯭ꯔꯪ ꯍꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯑꯥꯗ ꯂꯩꯔꯤꯅꯤꯁꯦ ꯋꯥꯈꯜꯒ ꯑꯣꯏꯔꯨꯗꯕꯅꯤ ꯊꯥꯕꯜ ꯃꯉꯥꯜꯅꯒ ꯐꯕꯗꯨꯗ ꯃꯍꯥꯛ ꯃꯩ ꯂꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯐꯔꯛ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯊꯔꯛꯂꯝꯃꯤ ꯃꯁꯥꯗꯨ ꯆꯩꯅꯥ ꯀꯣꯏꯜ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯀꯥꯎꯕꯅꯤ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯈꯖꯤꯛꯇꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯅ ꯌꯧꯈ꯭ꯔꯅꯤꯕ ꯁꯤ ꯁꯟ ꯇꯥꯟꯅꯕꯗꯀꯣ ꯃꯇꯝ ꯑꯁꯤ ꯅꯣꯡ ꯉꯥꯟꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯩ ꯔꯣꯅ ꯍꯥꯏꯗꯅ ꯂꯥꯎꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯁꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯦꯜꯂꯛꯄꯅ ꯃꯃꯤꯠꯇꯨ ꯎꯍꯧꯗꯗꯅ ꯂꯧꯔꯤ ꯑꯣꯏ ꯂꯩꯄꯟ ꯃꯆꯥ ꯑꯣꯏ ꯂꯩꯔꯤꯕꯗꯨꯗ ꯃꯈꯣꯡꯗꯨ ꯂꯧꯁꯤꯜꯂꯒ ꯎꯞꯄ꯭ꯔꯥꯡ ꯎꯞꯅ ꯇꯨꯁꯜꯂꯤ ꯂꯩꯇꯣꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯍꯥꯛ ꯌꯥꯃꯥꯡ ꯑꯗꯨ ꯁꯨꯖꯟꯕꯅꯤ ꯎꯞꯁꯜꯂꯒ
Tanglaba mikupta yamang ado I oro tarari. Sikarino tawri masibo. Igalo ina tarari haibani. Ay, snabaga kona narasano. San singa si mukta paruki. Hay. Shuna laid ngaida. San singa dugi manak yok sila kadaba irap lamna traban. Matamaduda musin muba kana gumamasyo san anilugi manak talip na sa ting-ting na layri ribato urak. Tanglaban ko ta chablipan. Migisan oira ba sa alahay na wakala tatalay. Hay, kanano ni Sibo? San Sibo ay ginatrabasala? Hausik siya ay hindi matam ni ko. Hindi matam da siyom na san tatuglaga mapunas ang bahaw na dito. Sang silaga magtadi yung ukiki. Ako iba sila su ato pa san amatadi ude basi. Asiyay raga mahag ado asyum lakli. Mafamado yaw sila ka daw. Yaw sila ka matam dadi hausik ta amuwa man leplam mato leplam tre. San anito di mahagi oy to na layram lay. Mamay ga prang hay na. Hausik ta layram mato nung katay siya ba? Nati ay hiwa kang nagawiri ba sala? Siyom na layring ay kangautan. Mahaki mamita masin marang oy na mahaki sana sidagi kajik laptok laga lepaga muklayrin. San sigalay. Si kananong tadiyang asway da muglipaga layramlim. Nang kangidra nga sidi ay na ataw laytum nungdum kulli hayraga may kayo tam na hutlongsen. Mahangilongsen baga amok sway mangki. Ang mangki ba tuda masyado tu sung kiba kangaudi. Mahang na ngarang at tau kiba do ningsingay. Tangko ki mama siba numita tingna kiba do. Hoy, sigulay wala pa sala ni. Ay na mama ito kang laylay sila kumadamda manak tuda layri riwa maki salaba do gimatagda musin mo ba do tongli hayraga panyay layrami. Ima ay na kang pre kang Sandu sumahak naga ima ay na kangaw laro pa tuda mamay ga tangkat makay siyan kay may kay salay kang nan. Mata ka tuda su ado magtong laga chat kay. Kay no sibo. Ay may lang siya matayaw rin ito si. Kamdaw ni. Ako ay ba tuda muki na masado tusong niying. Kana siya udi. Siyan kay. Ay kisan nga rin na siyan may muta. Makabang na muk siyan kay nito si. Kamdaw ni sidi. Simadi aroy. Sana si yaudra ba di ay karam na nung tring kuli o ganing. Ro! Hayo na hay. Kiso kiri ba ni sandugi matakta dito magtongli. Mamay tangdam hakado kan na selak lato na sanadugi manakto yok sila kamatamda kariso amugtong lamdri. Sanado po maang hoy na pusalak lito. Torili sang tao da ba ay kiiran. Sakjo upri mo da boy bo. Nairalayani. Mamaya mo kutlayraga maki sangari do diyan ko matamda maki sangari manakto da mong lepagalayrani. Kanano ka Filipisin masaya lay do oiramani. Lay apabadi oirasi. Lay pataba lamang tumang da saktabo oiro ni masi. Ado oiramasi kibayati. Ay kibayati. Ay lamang si itanatani. Ay nakiramadi. Ay kamdaw na nung singkul set pangamgani. Mafamasida ay lay siya na magataway tapatabani. Lai kibayati. Imana ay birakibado ay kibayati. Sito na sulaga. Sal ado makoy silagli. San garido gimanak yawak sila kumatamda. San anido sab lepi. Manak to dadi amo kari soliramtri. Madadagi mak mafamasida kuy na pantabas sumlaroy kalarada na. Salado pasinan na natiyem tauraga. Amok tangkal darido. Salado gimana maduda. San garido. Adadagi mak tongkat le hayraga lisay ito na. Poro jaw na hayrak kiba to ningseng lakto na ahum laktagi hena pat parwarkan mo matamda sagol gari dagi hena yang mamay tagara makaisan na do krong ay na lambi layku lay mana da bakaya barak to da sali. Mak aki baga swayali. Tanga ba mikop ta mak na pusa puda nung sigmaram da sali ba to masana kanjalari hayraga larte en thomoy do sukali. Utung na yang matamda muhak na hawjat ta dalay na mamafamaduda musin mo budo lipagalayaw. Tangna ba mikupta mamayrom da amo onsela ka matamda di mahak na lang liba lambi mapahansida hawjaki musin mo budo lipagalay lisay na patay na kali matun takanam kay san gariya su kan na tokri
Matung adu da mag patrabalai do tauboy paiboy tawraga tanarakli. Humang anapi kabani maksu. Pakal adu na pachana pi singa adu na kantarare hairaga sandawuli sa ina taadana tanari. Sanadasu mapangal kan masalabaga oibani matun tagalaga chi. Maraibag fabana lambi asi something na taubana. Mangonda karisu asway ngamdi yawdaban. So tik pa lambi ga layram labadi lamle lamanga da do magtharo maro ondana pung toy pung tik kadabani sangari do. Asum tharakpana mamit khangpang pangai. Nong pung pha na ngalaga layramli. Masila du da sum soli komai. Asaidi tum tharu ro boy ko san chidi leptana do mag thawraga layramli dana sangari si singdana. Kadai do in yorisna. Uri mang yorak libasi umang naman ni haybado umang mayay pauba lambi ni haybado matung halaga yeng kari sulaiti sa mga nga mapungpana santorak labanina masada akiba haybado madilaiti tamasida umang nasigi manungda saji sangay kaya na lakak mahaklak libado buyeng na mamay tanggat na senchong na lambi matay tu da sanari umang si asyoki matik pazay Haur riba upal sing adusu sapting tingladana masak mungiyeng untok na nungay kri. Masum lag labana umang ado lan thorak lido. Umang ado hek lan thorak paga asyoki matik paziraba lawuk lamang kaya sangba naraba pau pambi kaya na haur riba singamuk tingnan. Ni taba kulamati layraga daure. Nung wrinkle haibatubu numit kaya ni muksang adribasano. Numit nini na tragukum ni mukti sangani haidana imana di takpirakpani. Pare, kulla siyoro matamda sansing si sumatsinjak mata pisatana sajik hanaw pisatana isinga pitakpidana ilisang tarige. Duga isu arang kaurang manangawri hobi imana kari bukapirak libasano. Kunni kunjiladu yaw silakli. Madudagi mafam saba kunjingi sajik ano pachana paribaduda mak san anidot lisang tari hairaga pisari. Duga maman hapirak libado kari no haidani yengli. Laibak mangra angang aputpa, sujak aputpa, amadi atopa singsa kaya siyawrakli. Haimun farabu uhay kaya siyawri. Adubu isingdi karunga makakapay. Aman hapak libas sing ado mak ngihak layrabadi masanarak pa yay kaladana loy na magsatok. Sing karung to tangkalaga kuru haidana sing. Sung na tawri ngay da mahaki managtam. Lay sabi matsa makag makutili saya mapayraga yam na sauna sangak laga libli. Duga ising takodo hek tang tarakpaga. Nang bukan ano? Kulla sida minawra. Namito tanga bro. Nanggisan oiri ni. Ay kuhagi law sida sang silaga sarisi. Ha! Lay silaga yengo matamda uri. Mahang kiram liba tawri lisang no nanthore hayaga megi law duda kumtaraga san anida na naida na chari bata. Lay sabi matcha duda among yengi. Aduga maha karung adubo tarum li hayaga labu aduda prang law na siyan taraga san anida bo hoy na batang kat na bo hotnay. Mamay tangga tawri lisang sing na do among kisala duna payraga sing laga pukalagli. Lay sabi matcha du sawi. Saya dunung katanggat tanaga dap tawri. Nang hangada ba ninang ay koy ta saw layram labati niya nang nasayngan na tisingoy pumira daw ni. Nang isi tawgiyaw na tawri ro. Amuk ta sawi kinu ba? Isan hay gada. Isan kay na. Nang yam nungay rin ha. Isagi lawsu pizza ba nang isanda. Aduga ay busu isan kakay dinaga. Isi kaw niya. Kwanda di hawkid daw. Ado aina pizza gidana pizza bati nati. Ay shuna. Tu aswaigi umasashi da na punman. Nangi umasashi da pulli ba. Pajare ne tu dia. Ado haujikti pausingi haibra nang kaidawgi haiba mamandi piram da ba yaroy. Ay bunga piyo makut ani ka tullo naraga nupi masado da haisari. Nupi masado na. Nang nangakpiro hairagi hekti yagadro. Tasaw na law siyang salamu haidun ay tamlam libani. Horin tasaw na ingon na mong puba sa ibaduro nang napamli ba siya. Ay di yaroy hairi sini ay gipawman singang badabani ko. Hairaga nupi masado lay tokli. Makukoro hotli. Aduga sum na komay apinga pay oy na hairi.
ꯏꯆꯦ ꯀꯧꯔꯒꯦꯕ ꯑꯩ ꯑꯊꯥꯞꯄ ꯈꯨꯜꯗꯒꯤꯅꯤ ꯇꯔꯪ ꯈꯨꯜ ꯍꯥꯏꯕꯗꯨꯗꯒꯤꯅꯤ ꯍꯥ ꯇꯔꯪ ꯈꯨꯜꯗꯒꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯖꯤꯟꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯂꯣꯏꯅꯃꯛ ꯆꯤꯊꯗꯅ ꯍꯥꯏꯔꯦ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜ ꯄꯜꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯛꯂꯥꯡ ꯅꯤꯛꯂꯒ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯀꯩꯁꯨꯝꯇ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯃꯩꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜꯗ ꯆꯠꯀꯅꯤ ꯀꯀꯥꯏꯗꯅꯒ ꯄꯜꯂꯛꯄꯗꯨꯗ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯧꯏ ꯈꯣꯝꯃꯩ ꯃꯁꯥꯒꯗꯣ ꯐꯟꯇꯣꯛꯂꯒ ꯀꯤꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯇꯔꯪ ꯈꯨꯜꯗꯒꯤꯅꯦꯅ ꯍꯥꯏꯕꯗꯨꯗ ꯄꯥꯕꯩ ꯃꯃꯤꯡꯁꯨ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯊꯧꯕ ꯑꯉꯝꯕ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯤ ꯀꯀꯥꯏꯗꯅꯒ ꯍꯥꯏꯕꯗꯨꯗ ꯀꯤꯔꯝꯃꯅꯤꯕ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯑꯩꯅ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜ ꯆꯠꯄꯁꯤꯗ ꯄꯨꯅꯅꯕ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯁꯟ ꯒꯥꯔꯤꯒꯤ ꯄꯥꯈꯟ ꯃꯅꯨꯡꯁꯦ ꯒꯤꯠ ꯂꯥꯎ ꯅꯝꯖꯜꯂ ꯊꯝꯈ꯭ꯔꯗꯤ ꯃꯥ ꯀꯞꯄꯒ ꯈꯥꯡꯉꯤꯗꯣ ꯀꯥꯏꯗꯅ ꯅꯣꯛꯇꯅ ꯃꯥ ꯀꯨꯏꯅ ꯐꯟꯊꯕ ꯆꯨꯝꯗꯦ ꯈꯜꯂꯗꯅ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯈꯨꯜ ꯑꯁꯤ ꯆꯪꯉꯛꯄ ꯂꯥꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯦ ꯈꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯏ ꯆꯥꯎꯏ ꯐꯕꯁꯨ ꯌꯥꯝꯅ ꯐꯖꯩ ꯌꯨꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯅ ꯇꯥꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯉꯛꯄꯅꯤ ꯀꯩꯊꯦꯜꯁꯨ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯂꯩ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯈꯣꯝꯃꯩ ꯈꯨꯜ ꯑꯁꯤꯕꯨ ꯂꯥꯟꯅ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯑꯇꯩ ꯃꯐꯝꯗ ꯂꯝ ꯂꯩꯇꯕꯁꯤ ꯃꯉꯥꯏꯔꯦ ꯆꯒꯠꯅꯅ ꯌꯨꯝꯁꯤꯕꯨ ꯀꯨꯡꯅ ꯇꯥꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯔꯪ ꯈꯨꯜꯗꯅ ꯌꯨꯝ ꯂꯟꯅ ꯇꯥꯔꯤꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯌꯨꯝ ꯀꯨꯡꯅ ꯇꯥꯕꯁꯤꯕꯨ ꯆꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯁꯤꯕꯨ ꯅꯥꯊꯩ ꯆꯥꯕ ꯈꯨꯜꯒ ꯑꯣꯏꯔꯝꯃꯣꯏꯗ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟꯗꯅ ꯂꯥꯟꯊꯣꯔꯛꯂꯦꯗꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯁꯤ ꯄꯂꯤꯡ ꯈꯨꯜ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯁꯨꯝ ꯃꯍꯥꯛꯅ ꯂꯝꯕꯤ ꯀꯌꯥ ꯂꯥꯟꯊꯣꯛꯂꯒ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯄꯨꯡ ꯐꯥꯅ ꯁꯨꯔꯛꯂꯦ ꯃꯐꯝ ꯑꯁꯤ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜꯗꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯁꯥꯁꯤꯅꯗꯤ ꯊꯥꯖꯩ ꯃꯐꯝ ꯑꯁꯤꯗ ꯎ ꯋꯥꯁꯨ ꯀꯌꯥ ꯍꯧꯗꯦ ꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯀꯪꯕ ꯍꯥꯟꯅ ꯍꯧꯔꯝꯕꯒꯤ ꯄꯨꯡꯀꯪ ꯀꯪꯂꯕ ꯎ ꯂꯦꯞꯈꯪꯗꯦ ꯃꯆꯥ ꯑꯆꯧꯕ ꯀꯌꯥ ꯍꯧꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯒꯥ ꯑꯌꯥꯝꯕꯗ ꯃꯩꯈꯨꯑꯣꯏ ꯂꯩꯆꯤꯜꯑꯣꯏ ꯂꯩꯃꯥꯏ ꯎꯕꯒꯤ ꯐꯪꯗꯦ ꯂꯣꯏꯅꯃꯛ ꯀꯨꯞꯁꯜꯂꯤ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯇꯞꯂꯤ ꯊꯧꯔꯛꯂꯤ ꯑꯗꯨꯒ ꯑꯔꯥꯞꯄꯗꯅ ꯍꯦꯛꯇ ꯃꯩꯈꯨꯑꯣꯏ ꯂꯩꯆꯤꯜꯑꯣꯏ ꯀꯌꯥꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯅ ꯂꯩ ꯃꯍꯥꯛꯀꯤ ꯈꯖꯤꯛ ꯂꯥꯞꯊꯣꯛꯈꯤꯕ ꯃꯃꯥꯡꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯎꯗꯦ ꯃꯩꯈꯨꯒꯨꯝꯕ ꯂꯩꯆꯤꯜꯒꯨꯝꯕ ꯀꯌꯥ ꯑꯗꯨꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯃꯁꯥꯗꯨ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯤꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯊꯝꯐꯝ ꯅꯣꯔꯣ ꯀꯀꯥꯏꯗꯅ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯁꯟ ꯒꯥꯔꯤ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯐꯠ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯀꯣꯏꯁꯦꯟ ꯆꯦꯟꯕ ꯃꯃꯤꯑꯣꯏ ꯀꯩꯑꯣꯏ ꯎꯔꯛꯏ ꯃꯈꯣꯜꯁꯨ ꯌꯥ ꯍꯥꯏꯗꯅ ꯂꯥꯎꯔꯤ ꯃꯤꯅ ꯂꯥꯎꯕꯒꯤ ꯃꯑꯣꯡ ꯀꯨꯏꯅ ꯄꯟꯊꯔꯨꯕ ꯆꯨꯝꯗꯦ ꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯂꯤꯆꯠꯅ ꯐꯠ ꯁꯟ ꯑꯗꯨꯗ ꯀꯟꯕ ꯃꯇꯝꯗ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ ꯍꯦꯛ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯒ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯌꯣꯝꯁꯤꯜꯂꯒ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯟ ꯒꯥꯔꯤꯗꯨꯅ ꯌꯥꯡꯈꯠꯈꯤꯕꯅ ꯀꯔꯤꯝꯇꯗꯤ ꯁꯟ ꯒꯥꯔꯤꯗꯨꯗ ꯁꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯂꯩꯆꯤꯜ ꯀꯌꯥ ꯂꯩꯔꯤꯕꯗꯨꯕꯨ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯦ ꯃꯃꯤꯠꯇꯨ ꯆꯦꯅ ꯎꯏꯁꯜꯂꯤ ꯃꯍꯥꯛ ꯏꯕꯗꯨꯅ ꯀꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯃꯩ ꯊꯪꯗꯗꯤ ꯈꯔ ꯉꯝꯇꯛ ꯇꯧꯕ ꯃꯐꯝ ꯑꯃ ꯀꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨꯗ ꯐꯥꯎꯔꯤ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯂꯩꯕꯥꯛ ꯂꯩꯃꯨ ꯑꯣꯏꯅ ꯇꯧꯕ ꯆꯤꯡꯒꯨꯝꯂꯕ ꯑꯉꯝꯕ ꯑꯃꯗ ꯊꯧꯒꯠꯂꯒ ꯂꯩꯔꯝꯂꯦ ꯃꯥꯏꯀꯩ ꯀꯣꯏꯕꯗꯨ ꯌꯦꯡꯉꯤ ꯎꯗꯦ ꯂꯝꯕꯤ ꯑꯁꯤ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯑꯇꯩꯗꯤ ꯂꯩꯆꯤꯜ ꯀꯌꯥ ꯑꯗꯨꯅ ꯊꯥꯖꯜ ꯈꯔ ꯊꯨꯅ ꯀꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯁꯟꯗꯨꯗ ꯆꯦ ꯊꯥꯔꯦ ꯁꯨꯝꯅ ꯄꯨꯡ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯖꯤꯔꯦꯡ ꯈꯨꯜ ꯍꯥꯏꯕ ꯈꯨꯜ ꯑꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯌꯧꯁꯤꯜꯂꯛꯂꯤꯗꯨ ꯉꯝꯂꯔꯕ ꯍꯛꯊꯦꯡꯅꯅ ꯆꯥꯛ ꯅꯝꯈꯤꯕꯗꯤ ꯅꯠꯇꯦ ꯈꯔ ꯉꯝꯂꯤ ꯑꯣꯏꯅ ꯀꯥꯈꯠꯂꯛꯈꯤꯕꯅꯤ ꯈꯨꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯏ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯌꯧꯔꯛꯂꯦ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯃꯃꯤꯠꯇꯣ ꯄꯥꯡꯂꯒ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯂꯩꯔꯒ ꯌꯦꯡꯂꯨꯔꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯍꯦꯛꯇ ꯇꯨ ꯁꯨꯡꯕ ꯑꯀꯤꯕ ꯀꯌꯥꯅ ꯊꯨꯝꯍꯜꯂꯤ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯁꯤꯡ ꯑꯗꯨ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯄꯪꯀꯨꯡꯅ ꯇꯥꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯟꯅ ꯇꯥꯏ ꯍꯥꯏꯕꯃꯛꯁꯨ ꯌꯥꯔꯣꯏ
ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯃꯂꯤ ꯃꯂꯤ ꯂꯣꯏꯅꯃꯛ ꯇꯧꯏ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯔꯗꯅ ꯁꯔꯨ ꯏꯅ ꯀꯨꯞꯄ ꯌꯨꯝꯅ ꯑꯅꯝꯕꯅꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯄꯥꯜꯗ ꯊꯣꯛꯅꯕ ꯎꯗꯦ ꯃꯤ ꯑꯍꯤꯡꯕ ꯑꯃꯠꯇ ꯎꯒꯦ ꯍꯥꯏꯕ ꯐꯪꯗꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯗꯨꯗ ꯆꯨꯝꯇ꯭ꯔꯤꯡꯅ ꯃꯍꯥꯛ ꯁꯟ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯤꯕ ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛꯅ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯌꯥꯒꯥ ꯑꯃ ꯌꯧꯔꯛꯂꯤꯗꯣ ꯑꯀꯣꯏꯕꯗꯨꯗ ꯀꯔꯣꯝꯗ ꯆꯠꯀꯗꯕꯅꯣ ꯆꯪꯒꯗꯕꯅꯣ ꯍꯥꯏꯗꯅ ꯀꯪꯍꯧꯅꯗꯨꯅ ꯌꯦꯡꯂꯤ ꯁꯟꯗꯨꯁꯨ ꯆꯞ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯂꯩꯔꯤ ꯃꯁꯤꯜꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯌꯧꯔꯛꯂꯤꯕꯁꯤꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈꯤꯕ ꯈꯨꯜꯗꯣ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯖꯦꯡ ꯈꯨꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯁꯥꯔꯥ ꯇꯞꯅ ꯁꯟ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯌꯦꯡꯂꯤ ꯑꯔꯥꯞꯄꯗ ꯃꯤ ꯃꯥꯟꯕ ꯑꯃꯨ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯌꯥꯝꯅ ꯀꯤꯊꯤ ꯀꯤꯔꯨꯝꯅ ꯃꯉꯣꯟ ꯇꯝꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯥꯏꯀꯩ ꯇꯝꯅ ꯆꯤꯟꯁꯤꯜꯂꯤ ꯑꯀꯣꯏꯕꯗꯨꯁꯨ ꯌꯦꯡꯗꯅ ꯌꯧꯁꯤꯜꯂꯛꯂꯤ ꯃꯍꯥꯛ ꯌꯧꯁꯤꯜꯂꯛꯈꯤꯕꯒ ꯃꯤꯑꯣꯏꯗꯨꯁꯨ ꯐꯠ ꯃꯌꯨꯝꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇ ꯊꯨꯡꯂꯔꯕ ꯃꯤꯅꯧꯅꯤ ꯅꯤꯄꯥ ꯃꯀꯣꯏ ꯃꯔꯥꯡꯒꯤ ꯆꯣꯡꯂꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯃꯨꯟꯅ ꯈꯣꯃꯩꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯤ ꯃꯤꯊꯣꯛꯅꯤ ꯍꯥꯏꯕ ꯑꯧ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ ꯄꯔꯞ ꯅꯤꯄꯥꯗꯨ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯈꯣꯃꯩꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥ ꯄꯥꯏꯔꯒ ꯆꯤꯡꯁꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯤ ꯈꯣꯃꯩꯗꯤ ꯄꯨꯡꯉꯛꯏ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨꯅ ꯅꯪ ꯑꯁꯦꯡꯕꯃꯛꯀꯤ ꯃꯤꯅꯧꯔꯥ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯩꯒꯤꯅ ꯄꯟꯊꯧ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯊꯥ 3ꯒꯤꯗꯃꯛꯇ ꯂꯣꯏ ꯊꯥꯔꯛꯄꯅꯤ ꯀꯔꯤ ꯃꯌꯥ ꯀꯪꯉꯩ ꯇꯥꯔꯤ ꯈꯣꯃꯩꯒꯤ ꯋꯥꯍꯩꯗꯨꯗ ꯅꯤꯄꯥꯗꯨꯅ ꯈꯣꯃꯩꯅ ꯋꯥ ꯃꯈꯥ ꯇꯥꯊꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯤꯄꯥ ꯃꯆꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯔꯒ ꯂꯩꯔꯒꯅꯨ ꯀꯔꯤꯒꯤꯗꯃꯛ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ ꯆꯠꯂꯣ ꯅꯪꯒꯤ ꯅꯌꯨꯝ ꯂꯝꯗꯝꯗꯨꯗ ꯍꯜꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯌꯥꯒꯥ ꯑꯃꯗ ꯌꯦꯡꯂꯨꯔꯣ ꯃꯐꯝ ꯑꯁꯤ ꯅꯪꯒꯤ ꯂꯣꯏ ꯂꯥꯛꯐꯝ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯣꯏ ꯊꯥꯔꯛꯄꯅꯤꯅ ꯊꯥ 3ꯗꯤ ꯂꯩꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗ ꯍꯥꯏꯕꯒ ꯑꯔꯥꯞꯄꯗꯒꯤ ꯅꯤꯄꯥ ꯅꯍꯥ ꯈꯔꯅ ꯂꯥꯎꯕꯒꯤ ꯆꯩꯅꯥꯈꯣꯜ ꯐꯪꯅ ꯀꯟꯅ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ ꯌꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯗꯨꯗꯒꯤ ꯅꯤꯄꯥꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯣ ꯅꯪ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯅꯪ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯦ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯂꯥꯛꯇꯨꯅ ꯈꯣꯃꯩꯕꯨ ꯏꯟꯊꯣꯔꯛꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯜꯂꯤ ꯈꯣꯃꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯇꯧꯒꯗꯕꯅꯣ ꯋꯥꯈꯜꯗꯣ ꯏꯃꯝ ꯃꯝꯂꯔꯗꯨꯅ ꯊꯣꯔꯛꯂꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯂꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯤ ꯎꯔꯦ ꯂꯥꯎꯔꯛꯂꯤꯕꯗꯨ ꯃꯥꯒꯤ ꯁꯟ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡ ꯈꯔ ꯆꯠꯊꯣꯛꯂꯤ ꯍꯥꯏꯔꯒ ꯆꯥꯎꯔꯕ ꯎꯒꯤ ꯄꯥꯡ ꯇꯤꯡꯂꯤ ꯍꯥꯏꯔꯒ ꯀꯥꯔꯟ ꯆꯠꯅ ꯃꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯤꯄꯥ 3 ꯃꯈꯨꯠ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯃꯈꯣꯡ ꯑꯗꯨꯁꯨ ꯄꯨꯟꯁꯟ ꯃꯈꯨꯠ ꯑꯗꯨꯅ ꯎꯒꯤ ꯄꯥꯡ ꯑꯗꯨꯗ ꯀꯤꯁꯟꯅ ꯌꯥꯜꯂꯒ ꯊꯝꯂꯤꯕꯗꯨ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯃꯤꯠꯇꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤ ꯍꯥꯏꯔꯒ ꯃꯤꯍꯨꯜꯒ ꯗꯪ ꯆꯣꯡꯈꯩ ꯂꯥꯛꯂꯤ ꯆꯪꯉꯛꯂꯤ ꯃꯗꯨꯗꯒꯤ ꯎꯔꯤ ꯅꯤꯄꯥ 3ꯒꯤ ꯃꯁꯛ ꯑꯗꯨ ꯃꯁꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏꯅꯥꯏ ꯇꯥꯔꯤ ꯃꯕꯨꯛꯀꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯊꯧꯕ ꯑꯃꯅ ꯌꯥꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯏ ꯕꯨꯔꯨ ꯀꯥꯞꯊꯣꯛꯂꯤ ꯈꯣꯡꯗꯣꯜꯗꯨꯗꯒꯤ ꯏ ꯀꯌꯥꯁꯨ ꯆꯦꯟꯊꯔꯛꯂꯒ ꯂꯩꯃꯥꯏꯗꯨꯗ ꯄꯣꯞ ꯇꯥꯔꯤ ꯁꯨꯝꯅ ꯂꯩꯔꯤ ꯈꯪꯍꯧꯗꯅ ꯑꯔꯥꯞꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯅ ꯉꯪꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯀꯤ ꯀꯤꯔꯛꯂꯗꯨꯅ ꯃꯁꯥꯒꯤ ꯑꯀꯤꯕꯤꯗꯨ ꯍꯧꯔꯛꯂꯗꯨꯅ ꯈꯣꯃꯩ ꯁꯟ ꯒꯥꯔꯤꯗꯨꯗ ꯄ꯭ꯔꯞ ꯀꯥꯈꯠꯂꯔꯦ ꯍꯥꯏꯔꯒ ꯁꯟ ꯑꯗꯨ ꯑꯔꯇꯤꯇꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯩꯗꯨꯅ ꯀꯜꯂꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯂꯥꯛꯐꯝ ꯑꯗꯨꯗ ꯍꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯟ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯤ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯁꯟꯁꯤꯡ ꯑꯗꯨ ꯀꯟꯅ ꯈꯣꯡꯂꯛꯄꯒ ꯂꯣꯏꯔꯅ ꯃꯥꯒꯤ ꯁꯟ ꯒꯥꯔꯤꯗꯨ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯤ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯈꯣꯃꯩ ꯃꯍꯥꯛ ꯑꯀꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯁꯟ ꯑꯗꯨꯗ ꯂꯤꯆꯩꯅ ꯐꯨꯕ ꯂꯦꯞꯇꯤ ꯁꯟ ꯑꯅꯤꯃꯛꯇꯨ ꯃꯆꯤ ꯂꯦꯡꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯔꯕꯅꯣ ꯈꯪꯗꯦ ꯀꯟꯅꯁꯨ ꯈꯣꯡꯂꯤ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯊꯛꯊꯛ ꯅꯤꯛꯂꯤ
ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯄꯥꯈꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯂꯦꯞꯈꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯋꯥꯡ ꯆꯥꯎꯔꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯔꯕ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯔꯕ ꯅꯤꯄꯥ ꯑꯃꯅ ꯃꯥꯒꯤ ꯁꯟ ꯒꯥꯔꯤꯗꯨꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨꯅ ꯐꯥꯔꯒ ꯃꯉꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯟ ꯒꯥꯔꯤꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯦ ꯍꯥꯏꯔꯒ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯂꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯣꯃꯩ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯥꯏꯔꯛꯂꯒ ꯃꯈꯣꯡ ꯑꯗꯨꯗ ꯆꯞ ꯂꯥꯎꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯈꯣꯃꯩ ꯃꯁꯥꯗꯨ ꯍꯦꯛꯇ ꯊꯥꯔꯣ ꯃꯥꯔꯣ ꯂꯩꯃꯥꯏꯗ ꯑꯣꯜꯂꯒ ꯇꯥꯏ ꯗꯝ ꯗꯝ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯒ ꯅꯤꯛꯅꯩ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯤꯖꯥꯎ ꯃꯤꯁꯥꯡ ꯑꯗꯨ ꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯏ ꯃꯃꯥꯏ ꯃꯃꯤꯠ ꯐꯥꯎꯕ ꯑꯀꯤꯕ ꯐꯪꯅ ꯈꯨꯏꯔꯔꯕꯅꯤ ꯃꯁꯥꯗꯨꯕꯨꯗꯤ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯔꯤ ꯃꯁꯝꯗꯨꯁꯨ ꯄꯣꯛꯅ ꯄꯨꯡꯍꯧ ꯃꯀꯣꯏꯗꯨꯁꯨ ꯃꯉꯥꯏꯔꯤ ꯋꯥꯡ ꯆꯥꯎꯔꯕ ꯅꯤꯄꯥ ꯑꯗꯨꯅ ꯈꯣꯃꯩꯕꯨ ꯃꯈꯨꯠꯇꯨꯅ ꯇꯥ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯊꯥꯡꯒꯠꯂꯤ ꯈꯣꯃꯩꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯧꯔꯤꯒꯨꯝꯂꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯏ ꯃꯗꯨꯗꯒꯤ ꯈꯣꯃꯩ ꯃꯃꯤꯠꯇꯨ ꯀꯤꯅ ꯃꯄꯤꯔꯥ ꯇꯥꯅ ꯀꯞꯂꯦꯔꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯉꯁꯤꯗ ꯊꯨꯡꯂꯔꯕ ꯃꯤꯅꯧꯅꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯈꯣꯃꯩꯌꯨ ꯂꯩꯃꯥꯏꯗꯨꯗ ꯄꯨꯛ ꯊꯥꯗꯔꯤ ꯑꯗꯨꯒ ꯅꯤꯡꯁꯥꯁꯨꯔ ꯃꯄꯤ ꯍꯣꯅ ꯍꯥ ꯅꯪ ꯈꯨꯜ ꯑꯁꯤꯗ ꯉꯁꯤꯗ ꯊꯨꯡꯂꯔꯕ ꯃꯤꯅꯧꯅꯤ ꯍꯥꯏꯕ ꯍꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯂꯥꯏ ꯍꯤꯡꯆꯥꯕ ꯅꯠꯇ꯭ꯔ ꯃꯥꯜꯂꯤꯅꯤ ꯃꯥꯅꯤ ꯑꯩ ꯉꯁꯤ ꯈꯛꯇ ꯊꯨꯡꯂꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯆꯦꯜꯂꯔꯤꯕ ꯑꯩ ꯅꯍꯥꯛꯄꯨ ꯀꯤꯗꯨꯅ ꯆꯦꯟꯕꯅꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯁꯥ ꯊꯛ ꯊꯛꯅꯤꯡꯉꯣꯏ ꯃꯗꯨꯗꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯔꯤꯕꯗꯨ ꯅꯤꯄꯥ ꯋꯥꯡ ꯆꯥꯎꯔꯕꯗꯨꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯐꯠ ꯂꯥꯎꯅ ꯆꯤꯡꯂꯦ ꯍꯥꯏꯔꯒ ꯊꯥꯗꯣꯛꯂꯦ ꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎ ꯂꯦꯞꯈꯠꯂꯨ ꯅꯤꯄꯥ ꯃꯆꯥ ꯂꯦꯞꯈꯠꯂꯨ ꯁꯛꯇꯤꯡ ꯇꯤꯡꯉꯩ ꯂꯦꯞꯈꯠꯂꯛꯏ ꯎꯔꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯋꯥꯡ ꯆꯥꯎꯕ ꯁꯛꯇꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯂꯣꯠꯅ ꯌꯦꯡꯕꯁꯨ ꯌꯥꯎꯏ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯈꯔ ꯍꯦꯟꯀꯠꯂꯛ ꯈꯣꯏꯗꯧ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨꯗ ꯆꯞ ꯆꯥꯅ ꯇꯥꯔꯦ ꯈꯣꯃꯩ ꯂꯦꯞꯃꯤꯟꯅꯕꯗ ꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯏ ꯈꯣꯃꯩꯁꯨ ꯃꯤ ꯄꯤꯛꯄ ꯅꯠꯇꯦ ꯑꯗꯨꯃꯛ ꯅꯤꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥꯗꯨ ꯋꯥꯡ ꯆꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯅꯤꯄꯥ ꯑꯁꯤꯅ ꯍꯦꯜꯂꯤ ꯐꯠ ꯂꯥꯎꯅ ꯃꯁꯥꯗꯨ ꯀꯨꯟꯊꯔꯛꯂꯦ ꯍꯥꯏꯔꯒ ꯑꯉꯥꯡ ꯃꯆꯥ ꯂꯛꯅꯕꯒꯨꯝꯅ ꯃꯌꯥꯒ ꯈꯤꯒꯠꯂꯒ ꯅꯪ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯩ ꯂꯣꯏ ꯊꯥꯔꯛꯄꯅꯤ ꯀꯔꯤ ꯂꯣꯏ ꯊꯥꯔꯛꯄ ꯍꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯖꯧ ꯈꯨꯜ ꯑꯁꯤꯒꯤ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯑꯩꯅ ꯌꯥꯗꯕ ꯑꯃꯇ ꯇꯧꯕ ꯌꯥꯗꯦ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯥꯗ ꯄꯥꯡ ꯇꯤꯡꯅ ꯅꯤꯄꯥ ꯑꯍꯨꯝ ꯀꯥꯔꯟ ꯆꯠꯂꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯀꯅꯥ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯈꯤꯕ ꯌꯥꯎꯗꯦ ꯑꯗꯨꯃꯛꯅ ꯅꯍꯥꯛꯁꯨ ꯁꯤ ꯍꯥꯏꯗꯅ ꯅꯣꯛꯂꯤ ꯈꯣꯃꯩꯁꯨ ꯀꯔꯤ ꯍꯥꯏꯕ ꯍꯤꯡꯅ ꯍꯟꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯅ ꯑꯗꯨꯗꯤ ꯑꯩ ꯀꯔꯝꯅ ꯇꯧꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯤꯄꯥ ꯃꯆꯥꯅ ꯆꯤꯟꯗ ꯃꯔꯨꯝ ꯁꯣꯟꯒꯅꯨ ꯑꯩꯒꯤ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯠꯇꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯂꯥꯟꯅ ꯊꯣꯛꯄ ꯌꯥꯗꯦ ꯊꯣꯛꯄ ꯉꯝꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯃꯁꯨ ꯑꯩꯅ ꯍꯥꯠꯂꯤꯕ ꯃꯈꯣꯏꯁꯨ ꯈꯨꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯝꯒꯦ ꯇꯧꯕꯒꯤꯅꯤ ꯑꯩꯅ ꯍꯥꯠꯂꯤꯕ ꯆꯠꯈ꯭ꯔꯣ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥꯛꯀꯤ ꯆꯪꯖꯐꯝ ꯂꯧꯅꯕ ꯃꯐꯝ ꯊꯤꯖꯔꯨꯁꯨ ꯑꯩꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯊꯦꯡꯅꯗꯅꯕ ꯎꯅꯗꯅꯕ ꯅꯁꯥꯅ ꯍꯣꯠꯅꯖꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯂꯥꯛꯇ꯭ꯔ ꯏꯟꯊꯣꯔꯛꯏ ꯑꯗꯨꯒ ꯈꯨꯠꯅ ꯁꯟ ꯑꯅꯤꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯤꯁꯥꯡꯗ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯁꯟ ꯒꯥꯔꯤꯗꯨꯕꯨ ꯆꯤꯡꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯁꯟꯈ꯭ꯔꯦ ꯈꯣꯃꯩ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ
ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥꯗ ꯊꯛ ꯊꯛꯅꯤꯡꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯈꯣꯃꯩꯒꯤ ꯊꯃꯣꯏ ꯅꯨꯡ ꯃꯄꯨꯛꯅꯤꯡꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯤ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯃꯛꯅ ꯃꯍꯥꯛꯄꯨ ꯃꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯍꯩꯕꯁꯤꯗ ꯊꯥꯕꯤꯔꯛꯂꯤꯕꯅꯣ ꯃꯍꯥꯛꯄꯨ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯗ꯭ꯔꯥ ꯈꯣꯃꯩꯗꯨꯁꯨ ꯅꯤꯡꯕ ꯄꯨꯡꯀꯥꯏ ꯀꯥꯏꯅ ꯀꯗꯥꯏꯋꯥꯏꯗ ꯆꯪꯖꯐꯝ ꯂꯧꯒꯗꯕꯅꯣ ꯊꯤꯔꯛꯄꯗ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯆꯪꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯠꯇꯅ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯈꯜꯂꯔꯗꯨꯅ ꯃꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯦ ꯅꯨꯡꯖꯤꯟꯄꯥꯟꯗꯨꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯀꯣꯛ 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 ꯊꯤꯜꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯤꯄꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯅꯪ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯈꯣꯃꯩꯅ ꯏꯌꯥꯝꯕ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯁꯟ ꯒꯥꯔꯤꯗꯨꯁꯨ ꯍꯤꯡꯆꯥꯕ ꯆꯥꯎ ꯁꯥꯡꯂꯕꯗꯨꯅ ꯂꯣꯛꯁꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯏꯕꯒ ꯇꯧꯕ ꯅꯤꯄꯥ ꯑꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯁꯟꯈ꯭ꯔꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯟꯈꯤ ꯅꯤꯄꯥ ꯑꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯝ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯊꯔꯒ ꯃꯥꯏꯗꯨ ꯃꯊꯛ ꯑꯣꯟꯈꯠꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯈꯣꯃꯩꯗꯤ ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯕ ꯂꯦꯞꯇꯦ ꯌꯥꯝꯕ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯆꯠꯄꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯒꯗꯕꯅꯣ ꯈꯪꯗꯦ ꯆꯨꯝꯃꯤꯀꯣ ꯃꯐꯝ ꯑꯁꯤ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯀꯣ ꯅꯤꯄꯥ ꯑꯗꯣ ꯃꯃꯤꯠꯇꯨ ꯁꯥꯎꯔꯥꯡꯅꯅ ꯈꯣꯃꯩꯗ ꯌꯦꯡꯉꯤ ꯋꯥꯍꯩ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯈꯣꯃꯩꯅ ꯍꯥꯏꯕꯤꯌꯨ ꯏꯌꯥꯝꯕ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯋꯥꯈꯜꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯤ ꯇꯁꯦꯡꯅꯃꯛ ꯅꯤꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯔꯕ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯀꯌꯥꯅ ꯂꯦꯡꯗꯅ ꯂꯩꯔꯝꯂꯤꯕ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯍꯥꯏꯕꯗꯨꯔꯥ ꯅꯤꯄꯥ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯂꯒ ꯈꯣꯃꯩꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ ꯈꯣꯃꯩꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯍꯥꯏꯖꯔꯤ ꯅꯤꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯔꯒ ꯅꯤꯄꯥ ꯃꯆꯥ ꯃꯥꯅꯤ ꯃꯐꯝ ꯑꯁꯤꯅꯤ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯡꯗꯅ ꯉꯁꯤ ꯐꯥꯎꯕ ꯉꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯩꯊꯛꯇ ꯉꯧꯕꯒꯨꯝꯅ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯅ ꯆꯠꯄ ꯉꯝꯅꯗꯦ ꯆꯠꯀꯦꯗꯅ ꯍꯣꯠꯅꯔꯨꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯒꯤ ꯈꯤꯌꯥꯗ ꯇꯥꯕ ꯉꯥꯛꯇꯅꯤ ꯁꯤꯅꯁꯨ ꯅꯠꯇꯅ ꯅꯤꯄꯥ ꯃꯆꯥ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕ ꯉꯝꯂꯣꯏ ꯃꯐꯝ ꯑꯁꯤꯒꯤ ꯀꯅꯥꯃꯠꯇꯅ ꯅꯪꯕꯨ ꯃꯌꯨꯝꯗ ꯆꯪꯖꯐꯝ ꯄꯤꯔꯛꯂꯣꯏ ꯏꯌꯥꯝꯕ ꯑꯩꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯊꯣꯛꯄ ꯉꯝꯒꯗꯕꯅꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩ ꯃꯃꯤꯡ ꯐꯥꯎꯕ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯒꯤ ꯇꯥꯈꯤꯗ꯭ꯔꯦ ꯅꯤꯄꯥ ꯃꯆꯥ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇꯅ ꯂꯥꯟꯁꯤꯜꯂꯛꯄ ꯍꯤꯡꯕ ꯉꯝꯅꯗꯕ ꯈꯨꯜ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯕꯥꯟ ꯀꯧꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯑꯣꯏꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯆꯍꯤ ꯀꯌꯥ ꯍꯤꯡꯂꯛꯂꯕ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯍꯦꯟꯅ ꯆꯍꯤ ꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯀꯔꯝꯅꯣ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯤꯖꯥꯎ ꯃꯤꯁꯥꯡ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯄꯥꯡꯒꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯈꯛꯅꯤ ꯑꯐꯕ ꯍꯤꯔꯝꯒꯤ ꯑꯃꯥꯏꯕ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯏꯌꯥꯝꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯑꯃꯥꯏꯕꯅꯤ ꯑꯐꯕ ꯍꯤꯔꯝꯒꯤ ꯑꯃꯥꯏꯕ ꯅꯠꯇꯦ ꯇꯤꯟꯅꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯥꯏ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯁꯥꯟꯅꯗꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯈꯪꯗ ꯎꯗꯕ ꯂꯩꯇꯦ ꯃꯗꯨꯃꯛꯅꯅꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯪꯖꯐꯝ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯂꯤꯕ ꯑꯩ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯃꯍꯥꯛꯇꯤ ꯉꯁꯥꯏꯅ ꯈꯪꯂꯝꯂꯒꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯤ ꯌꯨꯝꯁꯤꯗ ꯏꯊꯟꯇ ꯂꯩꯔꯤꯕꯁꯤꯗ ꯅꯪꯕꯨ ꯂꯩꯕꯤꯔꯒꯅꯨ ꯅꯪꯕꯨ ꯆꯠꯄꯤꯈ꯭ꯔꯣ
ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯗꯨꯅ ꯑꯣꯏꯅ ꯈꯣꯏꯔꯝꯂꯒ ꯃꯄꯤ ꯇꯥꯅ ꯍꯥꯏꯖꯔꯤ ꯈꯣꯃꯩꯗ ꯈꯣꯃꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯥꯐꯝ ꯈꯪꯗꯦ ꯃꯥ ꯍꯥꯏꯖꯕꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯄꯤꯁꯤ ꯑꯗꯨꯝ ꯇꯥꯅ ꯈꯣꯃꯩ ꯃꯊꯟꯅꯇ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯝꯂꯦ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯑꯇꯩ ꯃꯐꯝꯗꯗꯤ ꯆꯠꯇꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯀꯣꯟꯊꯣꯡꯆꯩ ꯀꯌꯥ ꯍꯥꯞꯂꯤꯕ ꯃꯈꯣꯛ ꯑꯗꯨꯗ ꯉꯥꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯋꯥꯈꯜ ꯑꯗꯨꯗꯁꯨ ꯃꯪꯂꯤ ꯀꯔꯤꯕꯨꯅꯣ ꯃꯍꯥꯛꯅ ꯈꯜꯂꯔꯤꯕ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯖꯔ ꯖꯔ ꯍꯧꯖꯤꯟꯈꯤ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯤꯡꯕ ꯀꯅꯥꯒꯤ ꯃꯋꯥꯈꯣꯜ ꯃꯄꯥꯎꯈꯣꯜ ꯇꯥꯗꯦ ꯎꯆꯦꯛ ꯑꯃꯗ ꯐꯥꯎꯕ ꯐꯩꯅ ꯌꯨꯡꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯅ ꯄꯥꯏꯗꯕꯅꯤ ꯀꯔꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕ ꯁꯨꯞꯅꯇꯪꯒꯤ ꯀꯧꯖꯤꯡ ꯍꯔꯧ ꯇꯤꯜ ꯀꯥꯡ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯈꯛꯇꯅꯤ ꯇꯥꯔꯤꯕ ꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯤꯄꯥꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯛꯈꯤꯕ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯁꯥꯟꯅꯩ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯏꯜꯂꯤ ꯈꯨꯜ ꯑꯁꯤꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯥꯜ ꯑꯁꯤꯗ ꯂꯩꯕꯗꯨ ꯃꯊꯟꯇ ꯁꯨꯝ ꯀꯤꯁꯜꯂꯛꯂꯤ ꯑꯗꯨꯒ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯋꯥꯡꯃ ꯁꯣꯝꯗꯒꯤ ꯂꯝꯍꯨꯏ ꯀꯌꯥꯅ ꯂꯥꯞꯅ ꯂꯥꯞꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯇꯨ ꯆꯨꯡꯕ ꯂꯦꯞꯇꯦ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯄꯥ ꯑꯗꯨꯕꯨ ꯋꯥꯔꯧꯕꯁꯨ ꯂꯦꯞꯇꯦꯗꯣ ꯈꯣꯃꯩ ꯃꯥꯒꯗꯣ ꯁꯨꯝ ꯃꯝꯁꯤꯜꯂꯛꯂꯤ ꯇꯤꯟ ꯀꯥꯡ ꯀꯌꯥꯅ ꯆꯤꯛꯄꯗꯨ ꯈꯛ ꯅꯠꯇꯅ ꯃꯁꯥꯗꯨ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯀꯣꯟꯊꯣꯡꯆꯩ ꯃꯈꯣꯛ ꯑꯗꯨꯗ ꯉꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯅꯤ ꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯎꯔꯊꯦꯟ ꯊꯧꯃꯩ ꯑꯃ ꯄꯥꯏꯔꯒ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯏꯌꯥꯝꯕ ꯑꯩ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯦ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯂꯩꯍꯟꯕꯤꯌꯨ ꯅꯤꯄꯥꯗꯣ ꯃꯍꯥꯛ ꯋꯥꯈꯜꯗꯨ ꯈꯜꯂꯨꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯂꯥꯛꯂꯣ ꯑꯩ ꯉꯁꯤꯃꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯪ ꯆꯪꯖꯐꯝ ꯄꯤꯔꯒꯦ ꯄꯨꯡꯖꯥꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯅꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯕ ꯇꯥꯗ꯭ꯔꯤꯕ ꯁꯛꯇꯝ ꯀꯌా ꯎꯔꯛꯂꯒꯅꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯒꯅꯤ ꯂꯥꯛꯂꯣ ꯃꯈꯨꯠ ꯇꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯈꯠꯂꯒ ꯅꯤꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯌꯨꯝꯗꯨꯁꯨ ꯂꯀꯛ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯗꯕꯅꯔ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯤꯛꯈ꯭ꯔꯤ ꯏꯔꯦꯟꯖꯅ ꯂꯣꯟꯁꯤꯜꯂꯔꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨꯅ ꯌꯦꯡꯉꯨ ꯃꯁꯤ ꯅꯪꯅ ꯍꯤꯞꯅꯅꯕ ꯐꯃꯨꯡ ꯑꯣꯏꯔꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯄꯥꯅ ꯇꯨꯝꯂꯝꯕꯅꯤ ꯀꯩ ꯆꯪꯉꯨ ꯄꯣꯊꯥꯔꯣ ꯁꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨ ꯃꯥꯒꯤ ꯆꯐꯨ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯆꯪꯉꯛꯂꯒ ꯆꯐꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯣꯃꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯎꯏ ꯂꯥꯎꯔꯔꯕꯅꯤ ꯍꯤꯞꯄꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯅꯝ ꯑꯗꯨꯒ ꯆꯥꯛ ꯊꯤꯕꯒꯤ ꯉꯥꯔꯤꯒꯤ ꯃꯅꯝ ꯇꯥꯔꯛꯄꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗꯨꯗꯒꯤ ꯄ꯭ꯔꯄꯔ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯃꯃꯥꯏꯗꯨ ꯆꯦꯞꯊꯔꯒ ꯌꯦꯡꯂꯤ ꯅꯤꯄꯥꯗꯨꯅ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯆꯥꯛꯇꯨ ꯏꯇꯥꯎ ꯇꯥꯎꯉꯩ ꯁꯟꯗꯣꯛꯂꯦ ꯍꯥꯏꯔꯒ ꯊꯤꯔꯤꯕꯗꯨ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗꯅ ꯉꯥꯔꯤꯗꯣ ꯃꯣꯔꯣꯛ ꯈꯔ ꯇꯧꯔꯒ ꯃꯦꯠꯂꯤꯕꯗꯨꯕꯨꯅ ꯌꯦꯡꯂꯤꯕ ꯃꯇꯤꯟꯁꯨ ꯀꯨꯠ ꯌꯣꯠꯂꯤ ꯈꯣꯃꯩ ꯆꯥꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯒꯨꯝ ꯇꯧ ꯅꯤꯄꯥꯗꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨꯒ ꯇꯧꯔꯒ ꯃꯩꯇꯩ ꯊꯨꯝꯄꯥꯛ ꯃꯆꯦꯠ ꯑꯗꯨꯗꯒꯤ ꯈꯔ ꯁꯦꯠꯂꯒ ꯆꯥꯛ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯒ ꯇꯣꯠꯂꯒ ꯈꯣꯃꯩ ꯍꯨꯛꯄ ꯍꯧꯕꯒ ꯈꯣꯃꯩꯗ ꯌꯦꯡꯂꯛꯂꯒ ꯂꯥꯎ ꯆꯪꯉꯛꯑꯣ ꯈꯣꯃꯩꯁꯨ ꯇꯞꯂꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯟ ꯌꯦꯡꯂꯤ ꯁꯦ ꯅꯥꯌꯥ ꯀꯥꯊꯣꯛꯎ ꯆꯥꯛꯈꯣꯝꯁꯤ ꯏꯟꯕꯤꯔꯛꯈꯤ ꯈꯣꯃꯩ ꯃꯌꯥ ꯀꯥꯊꯣꯛꯏ ꯅꯤꯄꯥꯗꯨꯅ ꯏꯜ ꯈꯣꯃꯩꯁꯨ ꯍꯦꯛꯇ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯛꯈꯣꯝ ꯑꯗꯨꯕꯨ ꯆꯥꯔꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯦ ꯏꯁꯤꯡ ꯑꯁꯤ ꯊꯛꯆꯜꯂꯣ ꯏꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯔꯨ ꯈꯣꯃꯩꯗꯨ ꯆꯤꯡꯏ ꯆꯥꯛ ꯂꯥꯝꯕꯩ ꯃꯤꯌꯩꯅ ꯅꯤꯄꯥꯗꯨꯅ ꯑꯃꯨꯛ ꯆꯥꯛꯈꯣꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯍꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯄꯨꯈꯝꯗꯨ ꯊꯥꯡꯒꯠꯂꯒ ꯃꯣꯔꯣꯛ ꯃꯦꯠꯄꯗꯨ ꯇꯧꯔꯒ ꯖꯣꯔꯣ ꯍꯩꯖꯤꯜꯂꯒ ꯒꯤꯠ ꯅꯝꯂꯤ ꯈꯣꯃꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯒꯨꯝ ꯇꯧ ꯃꯍꯥꯛ ꯃꯈꯥ ꯇꯥꯅꯗꯤ ꯆꯥꯅꯤꯡꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ
ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯆꯧꯕ ꯁꯦꯛꯄꯤ ꯑꯃꯅ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯦꯛ ꯁꯦꯛ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯄꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯊꯛ ꯑꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕ ꯈꯣꯡꯃꯩꯗꯤ ꯀꯤꯅ ꯌꯦꯡꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯀꯤꯔꯨꯅꯨ ꯍꯧꯅ ꯁꯥꯅꯤ ꯃꯁꯤꯗꯤ ꯅꯪ ꯍꯧꯒꯠꯂꯣ ꯑꯩ ꯆꯥꯛ ꯑꯁꯦ ꯂꯣꯏꯕꯧ ꯆꯥꯍꯧꯔꯒꯦ ꯆꯥꯛꯈꯣꯝ ꯑꯗꯨ ꯒꯤꯠ ꯒꯤꯠ ꯅꯝꯕꯗ ꯅꯠꯇꯅ ꯄꯨꯈꯝ ꯑꯗꯨꯗ ꯆꯥꯛ ꯃꯔꯨ ꯃꯆꯥ ꯑꯃꯗ ꯐꯥꯎꯕ ꯂꯦꯝꯍꯧꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯔꯩ ꯑꯗꯨꯅ ꯇꯤꯡꯊꯣꯛꯂꯒ ꯁꯦꯠ ꯁꯦꯠ ꯅꯥꯟꯅ ꯂꯦꯛꯂꯤ ꯆꯥꯛꯆꯥ ꯈꯨꯠꯆꯥ ꯐꯥꯎꯕꯗꯤ ꯊꯤꯃꯟꯈ꯭ꯔꯦꯗꯀꯣ ꯍꯥꯏꯗꯨꯅ ꯈꯣꯝꯃꯩ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯂꯒ ꯐꯗꯤ ꯁꯦꯒꯥꯏꯕꯗꯨꯗ ꯇꯩꯊꯣꯛꯅ ꯅꯣꯡꯃꯇ ꯄꯨꯛ ꯑꯁꯤ ꯐꯥꯎꯕ ꯊꯟꯅ ꯆꯥꯕ ꯐꯪꯗꯦꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯒꯤ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯐꯝꯂꯒ ꯂꯥꯡ ꯑꯗꯨꯗ ꯉꯥꯔꯒ ꯂꯩ ꯈꯣꯝꯃꯩꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯤ ꯅꯤꯄꯥ ꯑꯗꯨꯅ ꯐꯝꯃꯨ ꯁꯤꯗ ꯈꯣꯝꯃꯩ ꯐꯝꯊꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤ ꯈꯛꯇꯤ ꯅꯠꯇꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯅꯍꯥꯛꯀꯤ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯥꯎꯕ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯅ ꯅꯪ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯈꯤꯕꯒ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯉꯥꯏꯈꯣꯅꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯣ ꯀꯔꯤꯒꯨꯝꯕ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯝꯃꯩꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯈꯣꯝꯃꯩꯒꯤ ꯃꯐꯨ ꯐꯨꯔꯤꯗꯣ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯤꯗꯤ ꯌꯥꯎꯖꯔꯛꯄꯒꯦ ꯀꯗꯥꯏ ꯂꯣꯠꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯁꯤ ꯈꯣꯝꯃꯩꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯐꯨꯔꯤꯠ ꯄꯥꯏꯔꯤꯕꯗꯨ ꯃꯈꯨꯠ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯦ ꯍꯥꯏꯔꯒ ꯏꯌꯥꯝꯕ ꯑꯩ ꯆꯥꯅꯅꯕ ꯌꯥꯎꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯡꯕꯥꯟ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯃꯤꯖꯥꯎꯗꯨꯅ ꯑꯩꯒꯤ ꯁꯟꯒꯥꯔꯤ ꯆꯤꯡꯉ ꯄꯨꯈꯤꯕꯗꯨꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯗ ꯌꯥꯎꯗꯦ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ ꯈꯣꯝꯃꯩꯕꯨ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯏꯔꯒ ꯃꯀꯣꯛꯇꯣ ꯈꯨꯔꯣ ꯍꯣꯠꯅ ꯃꯃꯤꯠꯇꯣ ꯃꯍꯥꯛꯀꯤ ꯌꯨꯝꯊꯛ ꯑꯗꯣꯝꯗ ꯌꯦꯡꯈꯠꯅ ꯃꯇꯤꯟꯁꯨ ꯈꯨꯠ ꯌꯣꯜꯂꯤ ꯀꯔꯤꯕꯅꯣ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯍꯥꯏꯗꯅ ꯈꯣꯝꯃꯩꯁꯨ ꯃꯃꯤꯠꯇꯣ ꯍꯪꯀꯠꯂꯒ ꯌꯦꯡꯉꯤ ꯍꯣꯏ ꯅꯤꯄꯥꯗꯨꯒꯤ ꯎꯁꯤꯟ ꯃꯨꯅ ꯀꯥꯂꯤꯅ ꯄꯨꯡꯇꯩ ꯇꯩꯔꯗꯕ ꯃꯥꯒꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯁꯨꯝ ꯈꯔ ꯆꯥꯎꯇꯛ ꯇꯧꯕ ꯑꯃꯈꯛ ꯇꯣꯡꯂꯤꯕꯗꯨ ꯅꯤꯄꯥꯗꯨ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯃ ꯐꯠ ꯄꯥꯏꯈꯠꯂꯒ ꯁꯨꯝ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯊꯣꯝ ꯁꯨꯝ ꯑꯗꯨ ꯃꯀꯣꯛꯇ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯃꯃꯥꯡꯗ ꯄꯣꯞ ꯇꯥꯔꯤ ꯃꯗꯨꯕꯨ ꯇꯥꯞ ꯃꯃꯩꯗꯨꯅ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯅꯤꯄꯥꯗ ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯈꯣꯝꯃꯩꯁꯨ ꯃꯃꯩꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ ꯎꯔꯦ ꯂꯩꯔꯪ ꯑꯗꯨꯗ ꯃꯩꯗꯨꯗ ꯆꯨꯝ ꯑꯗꯨ ꯌꯥꯏꯔꯤꯕꯗꯨ ꯃꯩꯔꯧ ꯆꯩꯒꯞ ꯑꯗꯨꯅ ꯆꯞꯂꯦ ꯍꯥꯏꯔꯒ ꯊꯥꯡꯗꯕ ꯃꯤꯀꯨꯞꯇ ꯃꯨꯟꯕꯣꯏ ꯃꯨꯟꯗꯕꯣꯏ ꯅꯤꯄꯥꯗꯨ ꯆꯨꯝ ꯑꯗꯨꯕꯨ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯝꯃꯩꯗꯨ ꯍꯥꯏꯗꯨꯅ ꯆꯥꯛꯈꯣꯝ ꯑꯃꯈꯛ ꯂꯥꯝꯅ ꯆꯥꯖꯈꯤꯕꯗꯨꯁꯨ ꯑꯣꯊꯣꯔꯛꯂꯤ ꯍꯥꯏꯗꯨꯅ ꯍꯩꯅꯗꯕꯣꯏ ꯀꯩꯕꯣꯏ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯇꯨꯝꯃꯨ ꯍꯥꯏꯔꯤꯕ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟ ꯍꯤꯞꯈ꯭ꯔꯦ ꯅꯤꯄꯥꯗꯨꯗꯤ ꯑꯁꯣꯝꯗ ꯍꯥꯎꯅ ꯆꯥꯔꯤ ꯃꯊꯤꯕꯣꯡꯁꯤ ꯑꯩꯅ ꯆꯥꯖꯒꯗꯕ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎꯕ ꯄꯤꯖꯕꯤꯔꯒ ꯎꯠꯊꯣꯛꯇꯅꯒ ꯇꯧꯔꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯁꯦ ꯍꯣꯏ ꯑꯇꯩ ꯆꯨꯝꯕ ꯂꯩꯇꯕ ꯖꯥꯠꯂꯥ ꯄ꯭ꯔꯥꯞ ꯆꯥꯛꯈꯣꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯀꯣꯛ ꯈ꯭ꯔꯣ ꯍꯣꯠꯅ ꯂꯩꯇ꯭ꯔꯕꯅꯤꯅꯤ ꯆꯨꯝ ꯑꯃꯠꯇ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗꯁꯨ ꯁꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯐꯩꯅꯤꯡꯅ ꯂꯩꯇ꯭ꯔꯕꯅꯤ ꯄꯨꯛꯁꯦ ꯆꯥꯛꯇꯤ ꯂꯥꯝꯈ꯭ꯔꯦꯗ ꯍꯌꯦꯡꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯕ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯨꯝꯐꯝ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯅꯤꯄꯥꯗꯣ ꯏꯔꯦꯟꯖꯅ ꯇꯨꯝꯈ꯭ꯔꯦ ꯈꯣꯝꯃꯩꯗꯤ ꯑꯁꯣꯝꯗ ꯍꯪꯒꯣꯏꯕꯣꯏ ꯂꯥꯛꯄꯣꯏ ꯉꯁꯥꯏꯒꯤ ꯆꯨꯝ ꯂꯧꯔꯒ ꯃꯨꯟꯕꯣꯏ ꯃꯨꯟꯗꯕꯣꯏ ꯅꯤꯄꯥꯗꯨꯅ ꯁꯦꯠꯂ ꯆꯥꯕꯗ ꯃꯃꯤꯠꯇ ꯎꯗꯅ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯜꯗꯒ ꯃꯍꯧꯁꯥ ꯅꯠꯇꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯂꯤꯕꯗꯨꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯨ ꯂꯪꯈꯠꯂꯒ ꯇꯨꯝꯕ ꯌꯥꯗꯗꯅ ꯂꯩꯔꯤ ꯌꯦꯅꯈꯥꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯣꯏ ꯀꯩꯕꯣꯏ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯊꯥꯖ ꯃꯍꯥꯛꯁꯨ
ꯑꯇꯤꯌꯥ ꯊꯛꯇ ꯉꯥꯅ ꯊꯣꯔꯛꯂꯤ ꯊꯥꯕꯜ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯈꯛꯇꯅꯅꯤ ꯅꯨꯡꯖ꯭ꯔꯦꯡꯈꯣꯜ ꯑꯁꯤꯗ ꯃꯅꯤꯡ ꯇꯝꯅ ꯉꯥꯟꯕ ꯐꯪꯖꯔꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯦꯜꯂꯛꯂꯕ ꯃꯇꯝꯗ ꯈꯔ ꯏꯪꯊꯔꯛꯄ ꯆꯤꯛꯊꯔꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯔ ꯈꯣꯃꯩꯁꯨ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯉꯥꯈꯣꯛꯃꯩ ꯇꯨꯝꯈ꯭ꯔꯦꯗꯣ ꯐꯥꯃꯨꯡ ꯑꯗꯨꯗ